Reserve Forest area da Kanglon Kaina tongan ba structure sing sajanduna leiriba sing mathakta Forest Department na drive sathakre. Kurumzari ISTV News meeting tabir busing butaram noksari pausanduna pizari. Reserve Forest area da Kanglon Kaina tongan ba structure sing sajanduna leiriba sing mathakta Thobal Forest Division gi manung chanba Gwarok Reserve Forest makhata na eviction tawkre. Thobal Forest Division ki DFO Dr. Laishangthem Jesli ki meeting makhada Thobal Range ki Range Officer Dinesh Chandra Salamna lusingba Thobal amashung kaksing Range ki apun batim maman satakhiba eviction drive aduda Gwarok Reserve Forest ki manung chanba Langmai Theta Forest lamda changshinduna Kanglon Kaina sajalama structure sing thugai khre haidi Gwarok Reserve Forest ki area da anirak shuba oina satakhiba eviction drive aduda Pamdaba thodok sing thoktanaba Nongpok Sangmai Police Station ki OC o inaw binalu singba nupa amadi nupi police ki team sing laktuna section ngak sen ki eviction aduga mari lenana Thobal Forest Range ki Range Officer Dinesh Chandra Salamna sathariba eviction drive asi thasagi tangkun mangadagi satharaktuna anirak shuba oina pangthokliba eviction da Langmai Thet ki area da Kanglon Kaina Reserve Forest ki lamda sangshilага sajilamba paka building ani amadi vermi compost ki structure ma thugai khre hai ki makata nasu Reserve Forest asigi area singda eviction sathakigani Gwarok Reserve Forest ki area da Kanglon Kaina structure sing sajiliba singna masana khangna lokthokpiu department na eviction laklaga thugai bangai biganu Forest Department ki oina di Reserve Forest ki area da Kanglon Kaina sangshilamba sing leptana thugai khigani hai ki Thobal Forest Division Sathar Charapa eviction drive asi nahan ka kunmanga digi hojabani aduga ngasi ga anirak subo ina sathajabani apoi ngasi thuwaija gi structure asi Langmai Thet ki area da maka structure ani maka da vermi compost ki structure am ka thugai jare makha ta na su apoi Gwarok Reserve Forest ki manung chan na hinjin na lai ba structure sing chari sana khangna lathok piu haina apoi mayam su appeal tawjari PUCL na Manipur thukliba irang sigi matang da phongkiba report adu nakal namatagi oiba report ni haina yaning da bafong doktuna report adu mai thakre imagi mairagi president Sujata na report phongbada thingba karisu leite ningthina thizilaba matungda asengba asumba du phongbiu nakal namatagi oiba report phonglakpa asidi yaba ngamloi haiki Manipur lengak na lambi pakthok na naba lokhalak liba khongthang asina lamlai FC manung chana leiba khul kaya gi lambi gi matai da leiba yum singi miyoi sing leifam leitaduna koisat chatuna mi gi yum da saidang duna refugee amagum leihogadu ribra haina nongada wang leikai da leiba miyoi kaya na phongdorakli masiga mari leinana nongada wang leikai da leiba yum tara henbagi miyoi sing sarukya duna paugi mifam ama pangthokre Paugi mifam aduda sarukya kiba Moirangthem Surjit kauba miyoi amana phongdorakpada makoina leiriba mafam si makoigi mapa mapu haktaktagi sahi humputara marifu hena leiriklaba mafam ni mafam aduda leiriba miyoi sing asi ayambana nomagi aphang bathabak shu nomduna leiriba miyoi sing ni makoigi ni haibada atai atopa law inkol amata leite lenga asana paikaliba lambi paktopagi thabak mafam kayada tauba si yamna aphaba khongthang amani adubu mafam asida chahi kayagi mamangdagi leirakpa makoigi oina aduki matik awaba mamayok na hale haiki Haujik chathariba lambi pakthokpa asida makoigi oina so ayetpa leite makoigi oina chapchaba leifam ama hana lengakna mafam sabada sinbiu madugi matungda eviction asi tawbiu madu natrabadi makoigi leifam leitabana mafam aduda sirabasu sigani haiki sidagi koi chatlo haiba taragadi koi sarkarna karigumba mafam ama pidri hawbudi koi mafam sidagi lengdana akudum leiba natragadi koi upai lejati siba taragasa koi si mafam sidagi sijagani ai masi haijaningi sarkarna miyang changbiyo hujik makke mana lokthok pigragadi koi leibam songlai lete jaga ambo lete koi ginena jaga sidalaini habigi koi yarefam jaga thufam jaga kaimbo lejate yarga di sarkarna koi gi jaga si khara yengbiraga koi leifam leitri phawudi mafam khara sinbiduna kanbiu ana hajaningi
India Lengakna Gram Panchayat ki mafam singda leiriba job card holder sing amadi khunggang ama saukhatpada job card holder sing gi thodang singbu masak khangbaga loinana job card holder sing na nomada pung nipan thabak suba ngamna bagi pandamda Bishnupur district ki Nambol city block ki manungda leiba Ngaikhong Gram Panchayat ki manungda time motion study ki changyeng toduna job card holder sing na thabak sukre Ngaikhong Kulen Gram Panchayat ki thopuramba sing yauna Marilenaba department ki makok thongba official sing laktuna haktheng na yengshin baga loinana job card holder amana nomada pung kaya thabak suba yabagi haibadusu yengshin ki Sarugya kiba senior SO Siamna matam gi oina anouba ahongba lakpagi matungina ministry na pirakliba thabak sing si field kumduna thabak to onthokna ba honabani India lengak na su job card holder sing gi kusuman matam gi ahongba lakli job card holder sing da su thabak subagi hainabi thambaga loinana suriba thabak asina aikoi gi kanana ba madi khungang ama saukhatna na honabada isa gi thodang lei haibadu khangmina na ba honaduna makoi gi kusumansu ahongba lakna ba ministry na honari haiki sumaina wa culture si leina bidang te loina nai koi official section officer trying hoi lakchari de kwai maru oibadi sigi assessor le ba BFT singse sina asuki matik support pibi hai tare moi mateng yaw de khoi su thabak si pangthok pada perform to aho lai doine streamline oi lakna ba sumuroi suna ba mayam gi praja gi thabak si suki di phajana bidang te khoi hai ba koi technical team GRS BFT sing si mayam hit toga suja thabak ga si Ward number 6 ki hanagi member Laishram Siamchan na Ngaikhong Gram Panchayat department pirakliba matam gi kanaba thabak sing haktheng na praja sing da yohon baga loinana miyam na thabak subagi hainabi leina ba honabada aikoi khudima honaminasi loinana job card holder sing da work culture leina ba honabada khudingma ki su thodang lei haibadusu punna khamina bagi matam oire haiki koina ward number 6 isna Gram Panchayat sida mama hakak tisu hana mayamna thabak subasi leiba work culture si ward number 6 ke leiba maru nupi sing amasung naha sing ahan sing pun lei ko thabak suba work culture si leiba maram moraga thabam tau sarba matamda koina ilin nei ko tato tasin tawga thabak su si babadi subagi hebil ama work culture ama leiba simunda leiba sidi mukta yamna nungaijai Rims Hospital ki Deputy Director RK McCall Singh amadi Dr. Kharana Rims Hospital si Kangkhong Chaihale haina Kangleipak Communist Party PWG MC Unification ki pro Chingan bana khutiak piduna thadropa cherol mana hairi cherol sina makha taraduna Rims Hospital si noma gi mot pa henjalakle mamang da leramba Deputy Director Singh Rims saukhatna ba amadi miyam gi kanana ba thabak kayama torami hojik leriba Deputy Director RK McCall Singh di Nungi Moti Amagumna Kinduna Lady Hari Deputy Director RK McCall Singh asi Mahaki Makata staff Kharana Tau Haiba Thabaksing Tauduna Lady Maki Director gi Direction Matungina A Block to Liba Rims ki staff Punamag Amaga Yanadre Madi Nungshinadre Hari Hospital da Laying Bamatam da diagnostic test over Singda Cell Pirga test or Ribising asi Cell Lopam Tokte Rims ki Dr. Kharana Masagi Kudong Chaba Loduna Private Hospital Singda Practice Storing Ida Rims the Lying Liba Miam da Mai Onsin Bidre Mokoida Langak na Private Practice Todana Bapiriba allowance adu Kudak the Lotu Natragana Private Practice Toba Kudak the Lep Kadabani Heidi Paugi Marks the break Malumina Dada! Hindi magkigano. Alam mo tamo, sige yung say, next time tinacheksin na laksila ka tamo ka ba ni Ned? Dada lang si, juhar habag ang takitar bo. Asum na, mayam na machalbog na option lugum. Masige yung masilog, aso yung ko kada batagi. Next time tinacheksin Next time juhar habag yung laptop na nabasim ba ni? Zaman check mo isi na na concrete katok na tinagamatanda, kapang nalamot ko na hanggang adli. Next TMT, strength is in the quick. Matam ginungsit ng sa amadi ay nga sana maram moiraga lok tungba amadi kuba na singba tatana tohali pumna magsibu kudak tapahan ba ngamlaba kapidon kap syrup 100% herbal product ni lok kuba na natanan nakmahi siyalaba amadi kangnaw maring chatlaga lok kangku kuraba kapidon kap syrup tagpiyo kapidon kap syrup
Liver Cirrhosis and Liver Cancer Clinic for Liver Transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist, from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Bracket tungda mohana taram noksari makhatara pa pauda Lions Club of Imphal Sanura, Imphal Global, Imphal Golden Pride Madi, Imphal Paradise na puna sinduna, Rohit Mehta Lions Quest Week ki thoramama, Yaral Pataleba, Mega Manipur School the Pangthokre, Tormadu the Mahiroi Cha Manipurom Sarukyaki. Mahiroi Singbuna the Yektana Tamba, Mokoina Mahi Tamlinga da Lotion Bayaba, Apaba Wakalon Kaya Supiki. Lintoi Ningombam MJF na. Me in the Mirror Self-Awareness Cyber Topic ta Mahiroi Singna Punsigi Mai Pakpa Lambi Amada Chatpa Matamda Thengnagada Bakayagi Maramda Pukning Loksing Oibayaba Wafam Sing Thamki. Slogan Writing Competition Amadi Good Behavior Cyber Topic ta Poster Making Contest Amadi How Social and Emotional Learning Nurtures Responsible Citizenship Cyber Timda Essay Writing Competition Amashu Pangthoki. Saruk Yakiba Mahiroi Singda Lions Club ki Maike degi Participation Certificate Amadi Che Kalam Singh Shupiki. Rohit Mehta Lions Quest Week Lions Club of Imphal East na Bal Bidya Mandir Palace Compound Imphal da observe tokre observance atu da ngang singda moral based education karam na pigani haibagi matang da wafam kaya nainaki Lion Lakshmi Royna Mahiroi Singh nataba lamsat sajat Chatanaba Madi negative attitude Laitanaba Mating Laiba Nagrik Ama Winanaba Karamna moral based education Piga the gay Haibagi Matangda Marik Chumna Wanganki Lion Dr. P. Razmani Singh District GST Coordinator na Nauribam Mahiroi Singasi Samas Sida Chatloidaba Fataba Nakalamada Pukidanaba Amashung Fataba Shangatinadaba moral based education Piba Matotai Haiki. Internally displaced persons IDP More na ahanbu na puthokpa Dhaka Studio More amadi Dhaka Production gi launching e thorma mangarang Imphal East ki Akampat Idol Girls College ta hangba relief camp ta pangthokre thormadu da 3rd IRB gi commandant Sarangdem Hemanta Film Forum Manipur ki secretary Kangjam Ronel Chandra Committee on Protection of Metai Victims ki chairman Leishangthem Inausa Maitai Council Moregi President Mayang Lambam Thoiba Akampat Relief Camp Committee ki advisor Puyam Sarat Amadi Santos Electronic ki proprietor Saikhom Santos Athoiba Mitunglen Singh Oina Sarukyaki More IDP Singh da Yumpham Oiba music video album Had Lamdam Nungsibi Haina Koba Masu Fonki Santos Electronic ki proprietor Amadi Dhaka Production ki advisor Suwariba Saikhom Santos na Fongdo Kibada Ahanbo na Puthokliba Dhaka Production asi Laikhidraba Apokpagi Mingda Hangdopani Apokpana Hinglingaida artist ka mari leina bahiram kayada yamna pamjaram khibada ngasi Dhaka Production amadi Dhaka Studio si miyam da hangdopani haiki masida ahanbo ina puthokliba music video album Hadalamdam Nungshibi haina koba isai asina piriba message asina mamangda moreda leiringi matamda nungai yaifana chaba setpa watna leiram kiba adubu irang asidagi lanjelaktaba matungda relief camp singda awaba kaya mayok nadana leiribasigi awa nungai gi yumphamda music video album asi puthokpani haiki masida miyamna Dhaka Production bu sogatminaduna mateng pangminasi hairi Yam nungai na leram kanda hojingna relief camp da leram kanda mayok naraga wabase miyamna tawba yaba irang di tawre adubu sigi video sina miyamda haitare khanganing ba haitare kamaina khoisi wana lei habde kamaina waraga lai habase adubu ngasi di release tawro matungda miyamna su haitare Manipur gi official sing amadi miyam sing na lanjen nar liba mi miyam gi mateng pangbiu studio sibu akhona paisa tange na tawkiba natte tawdabu studio se hangi sina mayamda oina message oina kapakanda mayam punna gyan ta minana bagidamagta koina sinjabani haitare
Kumbi Kendra ki manung chanba Saiton Gram Panchayat ki Saiton Hayai Kol Ward number 1 ki area da leiriba Leirak manga gi lambi sing yauna phibam chadana leirambadagi lamdamadagi miyamgi apambagi matungina Kumbi Kendra gi MLA gi local area development fund gi nung thaduna semjanba loikraba lambi sing MLA S Prem Chandra yauna koina satuna yangshin khre Yangshin kongchad aduga mari lainana hanagi Saiton Gram Panchayat ki ex Pradhan M Ibomcha amadi laikai gi miyoi singna MLA nung thaduna lambi sembabu thagatpa phongdokhi Sigi menung sana leba Saiton Gram Panchayat ki ward number 1 Hayai Kol gi kogi mamang sabal gi apele senes ne sohana gomta makhai sang da lambi ni si adu yamna athu matam da hada tare kogi paja singi Kudong sada badu ubiraga kone onerba MLA na hairiba yamna phibam sokna koi chathok chasinda nunggu panthada yam kudong sada na leramba lambi asi ngasi numini humi mari ni mamang da yam thuna haidar koi paja singi apam gi matungina lerak manga si koi chalana kilometer amma makhai khare halap numaina nung thabagi hojiti koi chathok chasinda su nyam ubire nam numaina kari gumale kom koi ising amta leitana koi tawbira pasida mata onerba MLA bo koi ga paja ke mai ga su Tagat Pungluxari. Kaya nunggu pantai jorok pun betul dah. Lambi cepi lar ke, aci pinana sih laga cepat yang dah, macam apa betul. Aci orang berfoto hati, kerana cepat kot pa lambi cepat kot pa nunggu cara ke sing tung dah, macam apa betul hati ujar. Aci honorable ki, tapi mana sih kang ceri. Losilak pada maru iba pawa muka hana pizari. Reserve Forest area the Kanglon Kaina tongan structure sing sajanduna leiramba sing mathakta Forest Department na drive sathakre Oje public oina di ISTV news matang sida tension jari meeting tabiri ba punamakpu muka hana kurum jari